हौजिक ब्रेक मतुंग तराम नोक्सरी कुकी मिलिटेंट सिंह लंबी समझिलपगी मायोक्ता लैतान पोपीगी खुंजा सिंह प्रोसेस तौखरे हौजिक मखा ताबा पाओ पिजरी इम्फाल ईस्ट डिस्ट्रिक्ट की लैतान पोपीदा लेबा मितेगी उयोग सिंह कोनसिंदुना कुकी मिलिटेंट सिंहना नौना लंबी समझिलपगी मायोक्ता ngasi खुला सिगी मसिंग यामनबा खुंजा सिंहना यानिंगदेबा फोंदोक्तुना वाकत खोंजंग संगसिनख्रे ngasi numiyongba adwaidagi young sporting club BDC amasung laitan propugi maira paibi singna sinduna sarkel protest rally adu da saru akiba YSC gi secretary y kom nawbuna hai governorship secretary amade district administration gi official singda logi wangmada lambi samji lakliba sigi mayukta kayara kwakat kare adumona ba ngasi phawbada lokopam thokpa thabak amata lokhalaktre mitei gi uyok sing phawduna khulmana ki lambi samji lakpada lenga asina thabak amata lokhalak tabagi thawong asi yaning de haiki amorom da laitan phopigi maira paibi lusing bi salam angau tombi na hai khulasi uyok sing da kuki militant sing na lambi semba horokpadagi horduna lenga ki authority da wakatuna lakpane adu bolokopam thokpa thabak amata lokat tabadagi maning tamna kuki militant sing na chathok chasin tawrakle thawong asi security force na su thingbagi mauta kuki sing bu sawatuna kanimata haidre aduga mitei da oiduna onsinduna thingba piduna leire thawong asi lenga ki mapi mapa oina leiraga manaba miyeng yengbang amdabasi miyamgi laibak thibani haiki maram asina semji lagli balambi ase athu matamda thingbiu masina trabade security gi athingbasing namkhaiduna singda kakatuna kuki singa thengnanabagi ware phawba laurokpa yai haina su phongdorki Doctor Singh patient bu kaidong nungda sianing dia du siwi matam yorlaba midi kan bangamde Dr. Parlin ngapigani Dr. Lenin Doctor Amatana Mahana Laying Liba patient bu sian ba pamana te miui ba haiba si sibat nai Doctor gi simpham dimi kan bania du siwi matam yorlaba mi amada Doctor na kanmangam loi haina sangnar ba psychiatrist Dr. R.K. Lenin na phongdokre wapam sing asi ko komi na Indian Medical Association Manipur State branch ka lone na Manipur Medical Council ga khusam na duna hotel imphal gi sangai hol de hena phabai health care service haibagi matang da pangthok ki bano magi yo public convention da sar ya dun man phongdok ki bani man makhata na ki bide patient amasung doctor gi marakta aphaba mari thamgada bani doctor amatana mi ama bu kaidang nung da sian ba pamde karigumba matam da tagat tagat tek na purakpa patient ama layeng sangda laikhida bada pen badagi patient singi mai kai dagi doctor da khut thaba layeng sangi posai thugai bana singba thoya dubu mioi ama hospital da laikhida bai basi maram ama legani doctor na care lauram drabasu madugi chapchaba legal procedure lokhat piu Doctor da khut tharak bada ngayak pen da phongdok padi yaya duk bai gi wakal do hospital ama sadon tawsin badi achum khongthang na te loi masina mara laita ba na ba kaya da theng pi doctor amadi patient gi marakta phaba mari lehanna ba hona minasi haiki amarom da kokomi gi communal khurai jam atho bona phongdor khi bada hena phaba health care service phanganna ba hona bada thengnari ba khudong cha da ba singa du khana ba mathau tai har duna thorum masi pangthok pani sai asi gi tangka kaya da rims hospital amadi atopa hospital kaya da leibak miyamna pendaba thodok kaya thokiba lekre pendaba thodok singa sidagi munarpadagi violence oiba thodok tholakpa hospital da akaya toy thokpra singba kaya asi makhata na thoktana ba hona ba da kari karamba thodang amadi thabak thoram sing lokhatpa yabagi haiba du khanana mi phamasi pangthokpani doctor amadi patient singi marakta thajana daba kaya ler padagi lainaramba aphaba mari karak libasi masi kamdona kahalo dagi haibadu kupna khanna nainare masigi mifam asina aroiba mifam nati bakhata na lenga ki hospital singda awara pa leiba doctor singna private practice tawba madi masidagi tholakpa issue sing amasung atopa issue sing mathang manau naina khanna naina aduna solution porna bohona gani patient amade doctor gi marakta chamam na balaiduna wafam wathok tholakpada hospital shutdown tawba haibasi professional ethics ki madani miyam gi ana layeng oribo hospital shutdown to baibasi kokomina yabangam loi haki thoram madu da Manipur Medical Council gi president Dr. L Ranjisu sar yaki library and information center kaksing gi sahi gi mana sing lan thokre library and information center kaksing na sai khudeng mi thoi mi helaba mahiro yauna tongan tongan mahiram singda mai palaba miyoi singda mana lan thopagi kunga tare subat thauram ngasi pangthokre kaksing phausupa lekai da leba center asigi mitpun sangda pangthokiba thoram sida Manipur State Kala Academy secretary Sunanda Thoksom practicing
चार्टर्ड अकाउंटेंट अमसुंग मिम्स की एडजंक्ट फैकल्टी चार्टर्ड अकाउंटेंट KHS कुंजबी DM यूनिवर्सिटी की वाइस चांसलर ओरंबा प्रोफेसर N राजमोहन खा मणिपुर कॉलेज कक्सिंग की प्रिंसिपल डॉक्टर A रुद्र बाबू लाइब्रेरी एंड इंफॉर्मेशन सेंटर कक्सिंग की प्रेसिडेंट ओरंबा N गिरिधारी न सिंह प्रेसिडेंट मेंबर सिंह होइदुना मना सिंह लांथोकी ngasi lanthokkiba manasing adugi manungda kaksingi khwadagi ahlu oirabi nupi ama amasung ahlu oiraba nupa ama khangalaga piba Moirangthem khongnemba singai memorial award na khetrimayum komolini komol kaksing makha lekai amadi kaksing tureng wang maningthok parengdagi khetrimayum mangal da piki naurem amuba singa teacher award na kaksing mayai lekai dagi khetrimayum manau bida naurem bubon memorial award art and culture na kaksing suma lekai dagi pungyei ba khetrimayum sursanda amadi naurem bubon memorial award commerce and industry na kaksing khunyai lekai haina wom parengdagi naurem rameshwar da piki Nongmaithem Kongang Mai Park Devi Memorial Award की कक्सिंग म्युनिसिपल काउंसिल की एरिया लेबा ख्वाइदगी फबा लौमी द पीबा नोंमाइथेम कोंगांग सिंगा फार्मर्स अवार्ड कक्सिंग लाइथगो लेकाय पांथोइबी परेंगदगी नोंमाइथेम इबोम चादा दुगा काउंसिल सिगे एरिया लेबी ममा ओइबी द पीबा मना नोंमाइथेम माइपाक देवी मार्डे अवार्ड कक्सिंग मोरांगथेम लेकाय उरावम परेंगदगी येंखोम सुगंधी द पिखी मणिपुरी सगोल पोनी योखतनबो होनबदा चौबा थौदांग लौबा मियोय द पीबा येंखोम इबो चौबा सिंगा एंड तनौ देवी बेस Manipuri Pony Farmers Awarna Impal East की पोरंपार थवान थाब लेकायदगी देवेंटी खुदोंग ममदा डॉक्टर मोरांगथेम केशो सिंगा मेमोरियल अवार्ड कसिंग तुरेंग वांगमा पाखंग लापम परेंदगी डॉक्टर नोमाइथेम नब किशोर पिकी अतई ngasi लांथोकी बे अवार्ड सिंग फांजोबम गौरहरी सिंगा अवार्ड केतिमयम इवोल्व सिंगा अवार्ड टू केतिमयम कोलचंद्र सिंगा एन सीजदेवी Award to Naurem Ganga Singa Award Yenkom Yaima Singa Medical Scholarships Awards Amasung appreciates the Punna Mahiro Tareta Naurem Niranja Memorial Meritors Award Manga Moirangthem Toyaima Singa and Amumasa Devi Memorial Award Yauna Tongan ba Lamda Mito Mielabam Mio Yankai da Award Sing Yentoki Award Sing Sida Selamasung Sakangse Amamam Yauri PM Modi Nangasi Lok Sabha the Vande Mataram ki debate Hodokadori Gaurav Gogoi Priyanka Gandhi Yaugadori Rajya Sabha the Home Minister Amit Shah na Vande Mataram ki debate Hodokani Huji Makhata Bapao Pijari हौजिक चथरीब पार्लियामेंट की मिंगथम मिफम असिदा इलेक्टोरल रोल की स्पेशल इंटेंसिव रिविजन SIR की मतंग चरांग बथौतुना लाखरब मतुंग रूलिंग अमदी ओपोजिशन ना वंदे मातरम सही चाम यांखै सुबगी मतंगदा अमदी SIR की मतंगदा करमबना हाना खनगदगी हाबी वाफम द जेनर खरब मतुंग हयंग दिसंबर तांग निपा लोक सभा दा प्राइम मिनिस्टर नरेंद्र मोदी ने वंदे मातरम की डिबेट हौदोलगनी अदुगा राज्य सभा दा होम मिनिस्टर अमित शाह ना डिबेट असि हौदोलगनी हारी जिंक्शन on the 150th anniversary of National Song Vande Mataram haiba hiram sida Lok Sabha da khanabagi matam asi pung tara kaithokani Prime Minister debate hodolaba matung Defense Minister Rajnath Singh na ma ki matung de wa ngangani opposition wariba Congress ki su Deputy Leader Gaurav Gogoi amadi MP Priyanka Gandhi Bhadra debate asida saruk yanaba Congress na warep lokre mamang dagi auna leba asigi ningtam yahogi इंस्पिरेशन के सोर्स ओखिबा बंकिम चंद्र चैटर्जी ना संस्कृत कंपोज तौरंबा वंदे मातरम की मतंग द डिबेट तौना बहोना दुना लाखिबनी PM मोदी ना ओपोजिशन द ओनसिन दुना कुमजा लिसिंग समापन कुंठा ग तरेत कांग्रेस ना वंदे मातरम दगी मरु ओइबा स्टिंजा कया लौथोक्तुना पार्टीशन की मरु हुनखिबने हायना मरान सिखिब लेखरे ममांग थागे तरेत PM मोदी ना वंदे मातरम चही चाम यांकै मपुंग फाबगी चही अम चुमना चथगदबा सेलिब्रेशन औदोखिबग लोनेना नहामगी मैरोइसिंग दे इसै असगी नुंगी ओइबा वान तोखेना खंगनब पांदम थमखिब लेखरे अमरोम द राज्य सभा दा होम मिनिस्टर अमित शाह ना वंदे मातरम की डिबेट हौदोकलब मतुंग हेल्थ मिनिस्टर
JP Nandana ni super speaker oina wa ngangadori Mande Mataram ki debate asi loiraba matungda opposition na demand tawduna lakiba electoral roll gi SIR gi matangda debate tawnagadori Mande Mataram ki debate asi da ruling ga opposition ga gi marakta chauna mungna bathor pa jay habagi chingna baleri sarang na bathok tuna karigumba proceeding mapung phana sathabangam drabadi masina SIR gi debate tinda lakadra natraga ye thokna ba honar kadra haibadi hauji phawbagi oina khangba ngamdri hairi connectivity sa da marfudra ga manga amu hana lehen ngamle December 10 phawbada stability leragani Indigo DGCA na Indigo gi makok thongba executive singda so course notice thakre hauji makata papaw bijari Numit tarung ni hana lebak sin batung na sarang na bathon karaba matung Indigo na ngasi lebak sigi makogi flight operation gi connectivity sa da marfudra ga mga rom amuhan na lehen bangamle December 10 phawbagi manungda flight operation da stability leragani hana phungdor kare Indigo na makogi operational crisis asi khonglai thuna loisin bangam na bohonar libasi leibang miyam na sound irang ahorpada natana makoida political gi oiba akan ba pressure lakpadagi oigani hari Congress gi senior lusingba P Sitambaram na su crisis asi Civil Aviation Ministry Directorate General of Civil Aviation amadi Central lenga na thon bani haiduna lenga na thokiba anuba revised duty time limit adu the airline singna adapt tauna bohona badalenga ki maikaidagi kariguma mateng amata pangkhiba leti haiki ngasi Indigo gi flight listing amaga samanga rom paiki flight khar cancel tawkrabasu numinini humni gi mamang da paktuna na cancel tawdun khudong jada bakaya len kiba du hantarpagi mami uki serak sida DGCA na Indigo gi CEO partner Elvers Amadi accountable manager Esidro Pors Kuraista so cost notice thaduna pungkumarigi manungda Indigo gi maikaida kamdona resource management tawkhibanu yengchen mangam hodaba kari lekibage amasung planning da soikibara haibadu khangalakadabni haiki Civil Aviation Minister Ram Mohan Naidu na su Indigo gi official singa mifam paktok tuna operational crisis asi thon bada chena ba mioi khodimong matik sa ba cherak pigani haiki Indigo na passenger singi ticket refund tawbasu haukre haire Goa da night club ama mai chakre nupi tourist yauna mioi kunga manga sire Goa da leba night club ama ngarang numidang atheng mata khongda mai chalak padagi night club adu da pangto party ama de ate thabak thoram singda saruk yaduna leiba nupi ama de tourist yauna hojik phawba da mioi kunga manga sire hairi Hornbill Festival de Mirang Porcupine Sibet ke na sing bachinja ke list UK da gilak tourist sing punga hankre Thasigi amadagi hoduna Nagaland da pangthorli ba Hornbill Festival asida indigenous way ba tongan bacha na thangna ba polam kaya sem saduna malem gi mafam kaya dagi lakpa miyam da awang nupo ki maru oina naga community singi way ba top chinja ki machal adu uhalli ba sida ngasi festival asida puthoktuna yon ba mirang porcupine silkworm sibet ko na singba Ken singba chinja kaya na UK dagi lakpa tourist sing pungak ngahan kre hairi Hojik sana bagi pau Manipur boleba sigi power house of sports haina khangnarabasu pali balenga sina sana ri sungbu miraire Sana khona bada Manipur asi malem gi miyam na sakhang na bada na tan India ge power house of sports haina khangnarabasu pali balenga sina sana khona babu amadi sana ri sungbu mirai bere haina Manipur Pradesh Congress committee gi president ka samye ga sandana phongdok chibgalone na lainga ki thawongbu yaning da phongdok kare Wakhem kam assembly Napigani Wangkem Assembly Constituency ki manung channa leiba Singa Khulgi Singa Playground da stage amasung dressing room sanga do namiyam da khusina bagi amadi Singa ideal club na sindunan mapalak suba Singa trophy Israel level open football tournament singani kunga mga hautopi thoramda athoiba mithuleng oina sarya kiba Wangkem Assembly Constituency ki MLA ke Mega Chandrana Mathaki wafam asi phungdok kibaga loina na makhata na haikibada matam amada Congress na lengak paring ede sana khona badasu ahen miyeng changdo na Manipur gi lairiba district khudimakta sana bagi infrastructure sing sengatuna sana roi singbu yokhan na bohona duna lakhibani
इंटरनेशनल नेशनल की थाक सानरूरब मेडल लौरतुना इंडिया की तनतना मणिपुर की मिक्सर पुरक्रब सानरोय कया नसिदी मखोगी पिथोकपम थोकपसिंग पिथोकतना नमसिंदुना थमली लमदम असिगी सानरोय कया ngasi mayum thadoktuना इंडिया की तोंगान तोंगानबा स्टेट सिंगदा क्लब सिंगदा मदि तोंगान तोंगानबा डिपार्टमेंट सिंगदा थबक तौदुना मदि सानबा यावदुना लेखरे लैंगाना साना कोनबगी लमदम येंग संगबा वालकपा सानफम सिंग सेंगोल सागतपा वालकपना मरम ओरगा सानरोय कया निंग कायदुना लेबा यावरी हाइकी माना हाइंगा सि संगादुना मियाम द खुसनरिबा प्लेग्राउंड असिदा कांगलुप खुदिंग मंगना कम्युनियल हार्मोनी प्रोग्राम की पांदमदा स्टेट की थाकता फुटबॉल टूर्नामेंट अमा होदोपदा नतना नेशनल की थाकता चैंपियनशिप सिंगसु पांथोकना होनरी लमदम असिगी मरुइबा माइ कया सोमदा लेरिबा नाहासिंगना अखोय अमतनी हाबेगी वाखलोंदा अपुनबगी पांगल पुन्ना सागन मिनादुना इंग तप्पा तंगदु लेताबा फिबम अमा ओइना होनमिनसि हाइना अपील सु तौकी मणिपुर वेस्ट बेंगल थोरगा तरागा निथोरक सुब टाइटल लौबंगमख्रे ऑल इंडिया फुटबॉल फेडरेशन AIFF की मियंग मखादा आंध्र प्रदेश फुटबॉल एसोसिएशन सिंधुना असिगी नवेंबर तरागा निपानदगी होदुना चथरकीब डॉक्टर तलिमेरेल आव जूनियर गर्ल्स नेशनल फुटबॉल चैंपियनशिप लिसिंगनी कुनगमंगा कुनगतरुक तया वांदा मणिपुर टीम अमतगी मकुत माइथीबा अमत यावदना विनर ओदुना पुवारी सेमख्रे ngasi ayuk आंध्र प्रदेश की आनंदपुर लेबा रूरल डेवलपमेंट की ट्रस्ट RDT स्टेडियम द फुटबॉल टूर्नामेंट असिगी फाइनल मैच ता मणिपुर अमसुंग वेस्ट बेंगल लंबा तौनखिबनी सिगलोना लोजरे फोंब हुयल पाउ पाउ से खुमजिनब मरुए पाउसिंग ख्वाई पुनपु अमुकाना खुरुमजरी।